Mitei lamgi mitei singse mayang le bakta laga kana le do mi mayang maron nga karino ngang sibo karino tawri sibo pamara kang ka le do akoi mayang lam dale chu pokchara chu akoi di chau thok jai mayang maron su ngam jai hindi maron su ngam jai maron punna mak su sunna bagi khaji kaji ngam jai adu na akoi di je sam ham chara akoi di noid mana ka le jade noi di kari hai no kai no tawri mayang no pin ola bo nang kai oirige ha nang kai oirige nang kyamok jam laik lai su hairage nang na manipur gi mitai da blaga maya ka thongna le na su mo wahai wata season ri bese manipur de lai ri ba mitai sing sin nga si laik lai su kyamok jam hairi se nong de hena hairaba nang kari oirige nang kana oirige nang adumaina wa ngang do ri bese nang se mitai gi yekna bro nang na adu wahai do haiba za bra ba nang no usit thoi de ba nang henja laira tau noi na phajana hairi nang bu tau du tau noi na phajana hairi ngasi ba wahai aina aran ba wahi nang wanda phajada wahi season ade bhap tabiu phajana leibi wana aduga nonga laga mosum bai video ma mina huna engona thare ba nang kana oirige nang na metai lamgi metai hengai laga maya ka thong le haidore se nang wanda du haibi nang da right kana na pirakya ba nang na sak sema ngam ya se kaw ganu ko kari gumba si hana gi video oira ma taraga di nang asung ba video ale panam loi kathat ko kari gumba nau no oira ma taraga di nang mathakta action tawrani abse nang kawranu nang kana no ba nang kanano nang usitri bra mayam se nang na manipur da leiba mitai mayam amadi akhoi mapam da leiba akhoi mitai mayam se nang na usitri bra ba nang ama khna du mai wahi wata season raga mayam pun mok chendha bai thabak tawrai se bhap tawne no da hai se ngasi bono de no ulon choma mangang ide wangang phajada ma mangang ide nang mitai ni na ko aduga nang usit laktra di yam mong sara aroi nang kanano nang kyamak jam lai ba masano nang adu mai wangang sa ngang do ri bado usit thawai da ba taw ganu mitei le baki man mitei sing sidi machin kamba sidi mitei fast price piba jai maya moida nang manipur gi mitei gi maram da kyamuk jam khangi nang ha nang in napa da manipur de haurai ni noi gi napu do na manipur de haurai ni nang khangdri se kari no ai ngon da wa se karan ngang halakanu ai phajana hai bani nang mitei nu pini nang boina phajana nang boina hai bani ba aduga mani mitei lam gi mitei hengena lonchok ngang bada haina hai ri base nango da lonchok ngang tadi kana da lonchok ngang troino mitei gi liklam sajat lichat nang na loina thugai na tawra bani na mitei gi thaksi khasi ikai hangoina akhoi mitei amana kamaina ma to mong da chatli hai base asi nang na loi thugai ra bani nango da akampen ngang da kanada akampen ngang joino ba aduga nang na manipur meitai lam da leba meitai henge adu thada na ngang ido nang sibu nasa da cheliba I se meitai nu pigi I na traba adu nungai te ba mayam na nong na ngang podo akhoi di meitai gi I chen mani na ko meitai nu pi ama da ngangak pa se akhoi di nungai te ba ai su mayang marak ta lai ni mayang lam da lai ri ne ba nang na nang sindur na modo namu nang I bindi na modo nang namu ba aduga nang sindur na me bindi na me adu na me ka he na tawro kana mitai nupi akhoi mitai gi sajat lichat ta sindur na me se mitai gi sajat na te bindi na se mitai gi sajat na te ba nang na hairi akhoi di mayang marak ta lai bani na sindur na mi bindi na mi haina ha mayang marak ta lai raga sindur nam da ja de no na kana haira ke ba maitai marak ta ada mitai marak ta mitai lam da lai ba mayang nupi hengai mitai gi sajat chat pra mitai phanek se la lai bra moi mitai gi laining lai son mitai gi leisa na ma lai bra mitai marak ta lai ne moi mitai gi phanek se la lai bra moi gi sindur na mo thadok pra ba moi su mitai marak ta lai ne ba aduga wa amana sindur nam draga di mayang na sindur nam draga di mitop na mauni haimba masak khangde mitop na akhoi masak khangbai kai darkar ta ge ne mitai akhoi na masak khangaga loide ne mitop na masak khangbai mathau ta de akhoi na atopa mitop am na akhoi yum palo go da ba leite ba ha akhoi mitop ta kai mathau ta ge akhoi gi sajat akhoi gi lichat akhoi gi phajaba se mayam da utlo ba phare na sindur nam ninge nammu nang bindi nam ninge nammo ba aduga adamaina yamna usit thoi da na kariyam ka thai be mato mong da torok pase yamna engba nungai tare manipur gi wang ma da leiba haina pakna ngangak pase akhoi thamoi se kaya ba akhoi su manipur wang ma da leiri bani akhoi di isa gi lining lamchat akhoi gi meitai gi chatna bi se kaino akhoi na nga aga ngasi chatlia ba adu noina manipur gi wang ma da leiraga adu mayang marak ta leiba meitai hena tongana tahan ganu tawgana du wangang sang nang nasa gi oiba nang meitai nupi mayam nang na chendhara wanga kanu nang nasa gi bo wangango mathang dadi nang mong chara roi asi karingba mamangi video oir ma taraga di thunna kathat kho khare yang na kathat kho aduga na lamda dana karingba nau na thanga lamba taraga di nang kaya nungai ra roi ai se nungai te nangonde mayam na ngangak pa aduga aina haiga da badi hanagi yam aduga ma video le ma taraga di kathat pi kho
Manipurga leiba mitai chendhara wa ngangba mitai mong mitai da yang busit thoi da ngangba sigumba wahi wata leiba ta ga di kathat pi gwaina nongoda ngasi ai gi channel gi mai gi di nang bu request tawjari ikai khangba taraga di mitai bu nungsi ba taraga di mitai gi I chen ba taraga di adumaina mitai bu handa handa na nganga ga nangi thamoina peli bodo nang se karamba makhal gi mitai nu pino ai khangba ngamdare adu mayam na nganga di mayam se ai na se taba ngamaktare ai na se taba ngamaktre nangona mayam na ngang nang ikai khangdasu ai ikai khangi nang ikai ba khangdragasu ai ikai ba khangi manipur gi wangmada leiba metai akhoi thamoi yam kai adumai nang na torokpase adu nangona ina haiga da badi bhap taw gyan taw mamang da taw khibadi taw khare soi khibadi nang na soire hairabani ai su mayam da hairibani nang na soire hairabani mayam ngakpi waina aingoda phone laiba mayam se ai gonda tawraiba phone mayam se ngasi nangi asi video si jo aidi khangde aina ngasi donation gi video semga da balai adu semga da balai bani adubu hojik hairakpada gi asi video si matang ne semak pani aduga kari gumba si hana gi video era mata ga di kathat pi go nang ina omani khalaga yamna nungsi na ina hairak pani nang su awa ba se ina tahaning de mayam na ngang ma se so ngang haning de aduga loina na asigi matang da mayam da wafom ta thamjage chinau mayam kari gumba hana gi video era mata ga di amukam mung nauna puthok piraga asigi matangda amukam amana muk sandok tawbase tominaroi mana lalamba taraga su maunda mana tawgada maunda pigada maunda ngangada maunda chairak to adu kaino khanasi amana muk asigi karigumba hana gi orma tari sanbigan waina mayang famda request tawjari akhoi su mayang lamda manipur gi wangmanda leibani akhoi thamoi se yam kai mayang lamda leiba nupi amana sumai torokpase akhoi thamoi yam ikai yam nongaite aduna aina rebita nongoda haigadabadi ai hujifo break pharaga limit ta nangi mafam da wa se wafam singe thami bani hanagi video ma tari kathat pi go aduga hujiki ora ma tari nang adugi kaidorak kya do nang sum yengo aduga loina na ichinaw mayang yafam na haijagadabadi akhoi manipuri wang mada lerega su imalai ba ki tamada matam khudimang te lepchari lan sene hek haurak padagi lan sene hek haurak padi tang ahum dagi imalai ba ki tamakta akhoina thangatsariba wafam thang video da egi channel da manipur da hojik toriba lansi gi matang da loina thangatsabani kaigino akhoi di aduna akhoi gi voice akhoi gi kholao aduna oirak tori bani aba aduna mayam sina aibu angau bini haige ba mayam sina aibu angau bini mana tori se news ta na nang namu video haibe ke mathau tai asumai na wathi warem ngang ba mayam ju thokya ba ado kok jaw da ba adugumba metai ni di haraga metai gi I chen da ba hojik manipur da lan tori na lan khang da ba lan tauri hai na hujik manipur se lan tauri manipur se asiki matik akhoi mayam gi apun bagi mathau tai ba se khang da ba mi mayam ama le ba metai ni diara ga metai gi I chen da ba mayam ama di le ba lan pham ju changning da ba mateng su tongning da ba su ba mayam ama le ba ado moi gi I se ga adu ba cheli ba mayam se ina haiga da ba di hujik noi da cheli ba I do metai gi I ne ba si wa kan ma khanda biu adu ga rebita na won so ina hairi ba se wa chaw thok na ba lambi sinbi ra kanu kari kumba asugumba le video le ramba kya le rega de kathat pi kho nongonde hujik maksu nongonda wahai wata thina ngangde ngang su pamde aduna ichinaw mayam punama kem phom deina haijaga debadi asigi video se hujiki video ra hanagi video ra khangde engona manipur de iche se ima sangna si video thabi rak padegi asigi matang da wafam khra thambiu aduga yamna mabu sithawai dana mana tawre yam mangonda su sab sabi mataw da mangonda su thina ngangbi go haire ba aina meitai nupi amani haina ma boina thina ngangning de mabu magi ha soibado karino masa da khangan ge na ngasi su mabu jamna nungsina respect laina mabu hairi nongonda ai hujik maksu limit ta wangangi tungda su ma thabak tawrakanu asi ofna thamjarage ado ichinaw mayam aina donation gi video thanga chagi aina leijabani ai horen numidang doi su ngasi gi donation gi video se mayam da hapjarake no ngasi gi di ichinaw mayam matang se ko loisanjarage amuka su hana mayam da haijari aina asi piri bu phone pay number asi da mayam na mai magi angamba lupa 10 tang oisu mateng to biu haina malem siga leiriba mitai mayam puna making afam da no lukna mayam dagi asigi mateng sema nijari ana request tawjari mayam dagi mateng nijari aduga yam lapna jiribam lamdagi su mafam dagi su yamna mateng tawbiri angam thakda mateng tawbiri ba ibung yupa oza mayam puna pu haningai tana thagachari ngasi gi dilo sanjarage aduga video siga soiran yaw ki bakya yawraga su ichinaw singna comment da takpiraga soibada kaino haibiu aduga loina na phone tawraga aibu asigi video matang da video hapiro waina phone tawbirakpa mayam puna ko aigu waro bigano ai mabu hujiki rebita ai base metai nupi amu oibana yam thina ngang base ai nungai jada bade mabu yam thina ngang jada bani aduga yaraktra gadi makhata video ai soidana semjarake mayam puna waro bigano mamangi video duga so yonda som phone tawrai khara hena khara mabu
mana ngangiba dugi thakta mabu ngangbiu waina ko ado oiragasu aina mitai nupina nungaite ado ngasigi sina karigma mana bhap tagadi tadre makha taba asugumba asoba kya mana muk tawrakpa taragadi rebitana muk tawrakpa tade adogi paukhum aina sapsana mabu pirani ngasigidi matang siga loisanjarage rebita nangsu ai inau gumbani aisu nungaite mayamna nangbo adumaina ngangbase aisu taba yam nungaite pende aduna inau ge phomda ina haigadabadi inauna nungaitaba sauningba leidana inauna adungma wahi thokiba kya leiregasu hanagi oiramba taragadi video punama kathatpigo aduga tungda amung adungma thabak tawrakanu akhoi meitai ni meitai amana meitai amu yam thina ngangbase pamde na mamangdasu haigara hujiksu hairi nang nasamakta chelebe ido meitai gi ini nang meitai natara nangi hujik nangi husband oiba nangi nawana puroiba dusu meitai ni aduna meitai amana meitai amabu yam handana ngangbase yamna phajade atopam nasu ubada pena gini aduna akhoi di meitai hebase mi atopa amana meitai bu sitana ngangadi adu akhoi chongthoga ngasi nang aise hojai gi ni nongodai na haige hojai manungda mi amana meitai amada usi thoidra ngangadi adu ga khangnagera khangna roira meitai dubu aina kalli aina angamba thakta aina mabu kalli khanaramba mayam group ta oigera mapanda oigera nang ai video siga akhoi hojai gi so mayam na jengi mani mayam na so khangam gani akhoi meitai se yamna thak wangna lei mafam khudi makta aduga noine leire mafam duga so meitai haba meitai yam thak wangna lei hallu si wafam sima thamge adu lo sanjare chinaw mayam ima leibak na yai phare kang leipak na yai phare leiba meitai chinaw mayam punamang na yai phare aduga loina na aina asi piriba phone pe asiga mayam na angam mateng khajitang tawbiro waina mayam yafam da request tawjari do khoi nung thang mayam da yamna nungaiba pawmaga thamjarake ngasi gidi loi sanjarage pari mom channel sibu yengbiriba mayam punamakpu ikai khumnajari ngasi amuka wafam khara thamjage aina video ma pura lahe ichinaw mayam karigumba aigi video siga asoiran yawgiba kya yawraga su ichinaw sina ngakpiu haina channel gi magedi request tawjari ichinaw sing comment tawra takpiu aisu sengdok chabegi tanjado lawjage adudi ichinaw mayam video se haurasi